ai ring asi ai thok se BJP ki mayam inaroi kaim haijaroi noi nasa individual you are a leader, you are now acting as a leader natraga se vote ka basu lai ka da basu lai ko ka ba khaktana leader su natte ka da ba khaktana leader su natte mayam gi thabak tawguni pakholo egani haiba wakhalo namada adugumbagi khudong chaba platform do mandate oina pi khraba na khoidi ai khoida gi saruk chama hena phawudobuni maram the direct responsibility to right in your hands decision maker have to know ni see aina law sidi ai gi own voice ni I am just sloganeering myself adu nakhoi di decision maker na have noina wa mangang matam da di center su pandoi ne have to adu haujiki matam da ima laibak na kaure haibedu ne sidai sida ima laibak na kaubo sidai sida ima gi saktam do ngasidi macet tana kairakadore haibe sidai sida isada madugumbugi linga ma phawba ngamaktaragadi phawrga su phongdokpa ngamdabo adu taragadi phongdokpa ngamdrisi BJP constitution na maram maraga phongdokpa yadi adu sidai sida raj yam fazaba kaino ni amma kadanga ai haininge ba se aingonda kananomna dhamka tawraga kihallaga ED thazanni NI thazanni UAPA pani party tok targati adugum bagi potkal leibadong naga tawbusu ure haba khoidi maramdi tawni haibante tawru leiramgani haibanate but what is happening in other parts of the country yengo Raghav Chaddad just an example Aam Aadmi ki party do he was silent last so many days parliament wam da ngangde karigino hai matab da at that time simultaneously magi colleague MP mayam BJP na ED thousand na and kano thousand na chapkhai re mitalana nupama yawdu Raghav Chaddad na BJP de hek chamaga moishu changa kare then BJP ki washing machine de chang ramina ma kainta maran leiram je moi tare to adi ma mangdadi aan ma apni ki party koi ki chief minister koi ki Kejriwal thatuk jelai si aduna sigumba ki kaino ma haitare ko akoi tolakadra hai consequences tolakadra hai atopa state ta tabudo Manipur da replicate tor katra hai ki fear psychosis ama su lai haba adubo ai khoi di tikendar jit ki masa masu ne haba ai khoi di pauna brajbasi ki masa masu sing ne haba ai khoi gi Gambhir Singh Maharaj ki masa masu sing ngakta ne henni ai khoi di British empire damka tabu tawda kiraktra ai khoi di kana namu tabha tawdino ne adu da ne haba अरे उजा हुजिक से पार्टी दे बदे तो पेरे पार्टी जो धमका तौर का थम्मे है के दूरी परा अरे का हुजिक कोई गवर्नमेंट स्टेट गवर्नमेंट से धमका आई कनाम ता एलिगेशन तौरोय पार्टी द तौरोय आइना तो कांडा BJP अदु तौय हाइबदुदी आई BJP की ओइबा मागी फंक्शनिंग दुदा नत्रक BJP की ओइबा मागी आइडियोलॉजी दुदा आइना मा एलिगेशन तौबगी नते as a कार्यकर्ता अमा ओइना लैबाक सिगी लैहाव चुन थोलैबा थौदो वाथौ सिंगसिदा अखोइना पाम्बा लेवल दुदा लेवल प्लेइंग फील्ड मा अखोइना पार्टी ना लौगो दो इसाना मधु लौबा ngamjade na khanjara kanda ai individual decision ne atopa sing lehoru sung do moi comfortable oramba yai sumaina prajana sumaina ngang ujan su ko irang manung da you were comfortable had the 2024 do jaga unaba matam do jan hai ki BJP se national party ni with regional outlook ana thambi khya tar matam do irang yam kan kali matam do da April 2024 hai matam do da and you were very hopeful about Prime Minister Narendra Modi you were very hopeful about the political party BJP matam do ai haije ge ba matam do da hardly it was koi May de ki para se pa ko se 6 month kumba ko 7-8 months kumba da ngai ri maram di how ga torkan da yam thon na loiselani kai gumba khara Manipur tawrani have central leadership na hai in the meantime koi comfortable oi banate raj nang khangbiram bani ai koi issue each and every thoi ba thodo wathok sing sida koi physical presence chat pe mi ne ba koi su akoi cameraman mayam purga press mayam torga chat pe mi du din natte adu khangbiram bani khunja sing na koi gi leiba sing ni sina ai khoi na yog du ba jaga su leiba natte chat ki ba ngak ta ni madu tawi haiba gi wan natte ba
ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯔꯤꯗꯣ individual level da individual level da ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯔꯤꯕꯗꯣ party level ti kmai tawna party level ꯑꯩꯈꯣꯏꯅ ꯆꯠꯂ ꯃꯇꯝꯗꯨꯗꯗꯤ as a party man ꯑꯣꯏꯔꯤꯕꯅ ꯃꯤꯅ party ꯑꯣꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ individual ꯑꯣꯏꯅ ꯑꯦꯂꯥꯡꯕꯝ ꯖꯣꯟꯁꯟ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ but ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯗꯣ party-duna natraga government-duna natraga center-duna karigumba positive oiba step kharadi join tawrakani hang chatlineba maramdi mayam punamak se noinaba azigi crisis isumba ki skill je koi thengnadabani na tawrakani na leirini neba adubu tawrakani na sungtaw tawdaraga hanagi kaigriba mawong chidai sum santaina na ba tawrakpasidi isana yaningdra madu yaningdabaduna maram oidana party manongda akhoi masi madi haiba chummi party manongda si madi haiba chummi haiba se akhoi matam gi dum haira la eba adu haiba singa se masi gi effective se leite heba leite bana maram oidana sum penda bana henba warep ama launi uchi warep ama launi uchi warep kaino ma khongthang ama tawsi haine madu uchi warep ta to kane laipak si gi thoiba thogdo wathok sida taseng na openly madudai juda akhoi head on saruk yagiba participate tawba maduda responsibility lawduna party gi thogdang oibum thoena khalle heba ai wakhandadi aduna ai gi assessment ki wane ko adubu BJP gi lehori ba singduna moina chatliba moi gi tawriba khongthang du moi assessment da moi fulfill tawi haina leiriba la khalam gani oju aram gani adubu as an individual Elangbam Johnson na moina ai highway 2024 gi ibani April right after that adudagina 2026 more than 2 months hengre hoji ai party office chat khidraba mi amane haitar party gi thabak thoram singda aikoi yaw gi tre haitar aduga grassroots function da chu koi madugi party gi thabak thoram sing ase isana adum madu officially lauthuk tawne unofficially party ga attest tawgre haitar